Our Honorable Chief Minister as a formality has given his resignation today from the Chief Minister post, and I request Honorable Chief Minister to be the caretaker Chief Minister till the permanent arrangement is made. Chief Minister and Biren Manipur Governor Laganation Unaduna Chief Minister from the resigned Toukhre Haina Aiba Gerald Ngasi Pisenkre Loinana Anoba Chief Minister Ama Lakjafawa caretaker Chief Minister Oina Lairagani Hadi Chief Minister and Biren resignation letter Pisin Balakiba Duda Handaki Taranito Suba State Assembly Mikal Damai Pakrabaya School Assembly Constituency MLATS Sajiberta Technopol Assembly Constituency Letpau Hawkif Amasung Thanlon Assembly Constituency MLA Vuzagin Valti Soloina Raki Panba Yavadi Taranito Suba Manipur Legislative Assembly Mikal Result Ngarang Haido Kibaduda BJP na Apunba seat Hofugi Manuda seat Contranito Functional Absolute Majority Oikibani Marak Asida Taramato Suba Manipur Legislative Assembly Matambasi Mars Taramapanda Loidabanin Anobalengak Ama Numit Karani Asida Same Leba Yana Lady. Our Honorable Chief Minister as a formality has given his resignation today from the Chief Minister post, and I request Honorable Chief Minister to be the caretaker Chief Minister till the permanent arrangement is made. Marak Sidangasi State Cabinet ki mifam ama famdana Manipur lenga ke Council of Ministers sing Governor the resignation pisin na ba warif laukri ngasi form ki ba cabinet mifam aduna governor gi meeting makhada lenga pangambada apenwa fongdoki handaki mikal adu Election Commission of India na mai pangna pangthoki bagi damag ECI bo su thakat pa fongdoki loina na mikal asida matau pangthoki ba state lenga ke functionaries sing amadi officials sing bo thakat pa fongdok bagaloina na ikai khumna ba utki amaramda central leaders sing na Manipur gi damak mating panglaki ba amadi State asida yaifa tharangi scheme kaya paikhat ki basing adu busu thagat ki cabinet mifam aduna handa ki mikal adu da thoki ba hingsa ki thodok sing adu akan maung da condemn tawki baga loinena laibak thiba thodok sing adu da leiki da basingi ba fum da awa fongdoki loinena kumzali singani tara tare taki hauduna chei manga gi BJP na luchingba lengak asida thasaba thamki ba ki damak Manipur gi miam da su ngasi ki cabinet mifam aduna thagat pa fongdoki Taranito Suba Manipur State Assembly Mikalda BJP na Chobang Mai Pakpa ama Ohen Kibagi Damag BJP Manipur Pradesh ki President A Sarda Devi na Manipur gi miyam bu ikai khumna ba udlagli Manipur gi miyam da piba pausal ama da BJP Manipur Pradesh ki President A Sarda na hai Festival of Democracy ni haina riba mikal asida Manipur gi miyam na BJP da Chobang Mai Pakpa ama pibide masigi damag Manipur gi miyam bu ikai khumna ba utpakalonina BJP na singba ngamnaroi da balaman ama tonsile Leibak asibu sakhat mai kaida puraktuna ing tapalamda mama ohenbada BJP na choga thaudang logani matam pumna makta BJP na Manipur miyam gi damak lepkani haina mahak na makataki tungda lakadaba thabak thauram kayada Bharatiya Janata Party na Manipur gi praja singi damakta matam chuppada ekoi thaudang pangthokna ba hona jagani haiba wafam asi thamjari loinana nauna amukka hanna ekoi semgadariba Bharatiya Janata Party ge sigumba sarkar asina tungda lakadaba thabak thauram kayadasu Manipur praja gi yaifanaba amadi Manipur gi chaukhatnanaba santi leiba dugumba lamdam mama puraknaba hotnabada achouba daita laujagani haina praja miyamda thamjari amadi Manipur praja singbu Bharatiya Janata Party na singba ngamlaroi daba lamannama tonsinjare